Ngashi numida wairam phongkhiba paujil pausi tugi maruwe ba pau khara khangasaraka miyamda khudo tamjaki Kuki Nupi khongjangloi sing security na asok apan nanghankhibadu compensation High Court na center amasung state na khangala u court Manipur da thogliba irang asiga mari lenana mamang sahida saibol khulda Kuki Nupi sing na khongjang changsinma matamda CRPF personnel sing na khonjangloi sing asok apan nanghankhibadu Center amasung state government na compensation pibagi matangda High Court of Manipur na ngasi pakhum piraknaba khangankhrei ngasi High Court of Manipur High Court ke Justice A. Guneswar Saramana takhiba order amada mari lainaba authority singna former notice thadarabasu special investigation team amana thaudo adubu thigalaba matung criminal case ama register tawkhiba laikhrei hirma siga mari lainana Kuki Women's Organization for Human Rights na Tharakhiba petition amagi hearing chathavada hariba order asi takhibani order asina makha taradun hai petitioner na tharakhiba appeal asigi mayokta respondent oiriba singna makhoi gi counter affidavit sing hapta ahungi manungda court asida file tawrakadabani haina direction piki panbayai Kuki Women's Organization for Human Rights na mamang sahida Manipurda thokliba irang asiga mari lenana Saibon khunda Kuki Nupi singna khongjang changsinma matamda security force singna rocket launcher na chingba sijinaduna khongjangloi tangkhainaba honabada nupi khongjangloi kaya aso apanangki thaudo asigi mayokta hariba organization asina high court ta petition oina tharakhibani repetition asigi main oriba respondent haibadi Central Reserve Police Force CRPF ke official singi mathaktane adiga respondent oina central government amadi state government si yaure ngasi chathakhiba hearing aduda petitioner gi nakalda Chamber of Advocate working soroge chamber ge advocate team ama saruyaki aduge state government gi oina advocate general Lelin Hijam goloina advocate S Niranjan amasung CRPF ki oina advocate TR Saramana saruyaki makhatarapa pauda Ramzan Ali ki haksang phangba ngamkhrei Turelda tasingkhibadagi thiba khangdana lakhiba Ramzan Ali ki haksang phangba ngamkhrei tha asigi tang 15 gi numida wairamdagi Iril Turelda tasingkhibadagi thiba khangdana lairakhiba thiba khangdana lakhiba Imphal East ki Khetrigaon awang leikaidagi Ramzan Ali ki thawa yaudraba haksang ngasi ayuk phangba ngamkhrei Ramzan Ali ki haksang adu ngasi ayuk pung 4:30 tarakpa adwaida Naharup Konjel gi mapada laikai misingna Turelda nga phaba kumtharakpa matamda manam namlakpadagi yingluba matamda haksang adu thengnarakibani haire mahaki thawa yaudraba haksang miyamna lokhalaba matungda mayumda mathau mangam pangthoknaba thabok paikhakrei makhatarapa pauda miyoibagi punsi kanaba lairiba doctor singna changchiliba thabak lepagi phirep handokpiyu Joy Kisan miyoibagi punsi kanaba lairiba doctor singna thabak lepagi phirep handokpinaba Thangmaiban AC ki MLA khungjam Joy Kisan na appeal taroklei maike animak logi oiba process ta chatpana phagani hana mahangna phongdokki wafam asi September gi tang 13 gi October gi tang 2 phawa pangthokadaba iswap nari shakti pariwar abhiyan gi saruk ama oina thangal kaithel gi daramasala da pangthokpa health camp ga mari lenana MLA na phongdokhibani health camp adu da medicine OPD pharmacy immunization gi khudongchaba piki health camp adu da baza community gi lairiba miyoi kaya layeng chathaba hidak langthagi khudongchaba su phanganki thorom adugi matangda MLA ki Joy Kisan na makha taraduna nupi oibi sing oiba anaba makhal kaya layeng thopagi khudongchaba piri health camp asi lakliba September 13 da thamaibalda su pangthokani haire mahangna hai rims ki thaudo asi nakal animak logi oiba process athavana khwaidigi achumba lambi oigani amaramda thokiba thaudo adugi matangda rims ki doctor singna emergency service provider singna emergency service yauna thabak lepagi phirep ama lauriba asi lepinaba mahangna makhata na appeal tawki amaramda lobo khuta pajina tawriba thong sing condemn tawi haina su MLA na makhata ki makhatarapa pauda rims da doctor amadi staff singna wakat mifam chathakrei doctor singge seksindabana maram oiraga sibani haiba maralda khoisangnaraba laikhidrabagi imung manung mari mata yauna rims ki medical superintendent office yekhai thugaiba amadi
Doctor Amabu Purambagi Mayokta, Ngashi RIMS, Student Union, Teachers and Medical Officer Association, TAMOA, RDA, NTWA amadi RNAL na senduna thongdo adubu yaningdaba phongdoktuna waka mifam chathakhrei. RIMS da angang unabagi pukhalakhiba lirong sajingdagi Chinsuba Manju angang nupi macha ama mai pakna poklaba matung hadarakpadagi ngarang nungalamdai ayuk pung 3 laikhidabani amana Bamon Kampudagi Yuremam Sanjoy kaba mayoi amana sayenggi anabagi layingnabagi damak pukhalakpada laikhidabani thawdoksing asibu doctorsingna cheksindabadagi thokpani haduna RIMS ki Medical Superintendent Office yaungna yekhai thugaiba amadi Dr. ama tamthina furamkhibani pangthokiba wakat mifam aduda medical tamliba mahairoising staff amadi healthcare service puriba kayana saruk yaki wakat mifam aduga mari lenana TAMOA gi President Dr. Jiten Hai miyam gi punsi kanaba honariba Dr. Singgi safe environment ama mathau tai thokliba thodok watok khodimak niyam chumna mari lenaba authority da wakatuna ingna chikna yasinaba purakpana fai violence nataba atapa pambaida changsilakpada association gi makedegi mating pangkani haina thajaba thamki makatarakpa pauda AR ani hathibagi kukina kaukhiba economy broket Ngashi Ahing Nongyai dagi hauragani September 18 gi numida waramda sakhangdaba singna nambolda ambush tawduna Assam Rifles ki personnel ani hathibagi matangda laingang hauji fawba matik saba thaba amata laukhalaktabagi mayokta yaningdaba phongdokpa oina Committee on Tribal Unity kotu na Ngashi Ahing Nongyai dagi September 15 fawba economy broket kaukrei pamisinga unava amada kotu gi lusingba singna hai Assam Rifles ki personnel sing the attack sathakiba miyoising adu ngasi fawba state amadi central authority sing na fawa ngamde national security da chawnga singna rakpa maramna thong adu tarana lafam thokte September 18 gi numida awarang pung mangarum tawada tampaki lal harofni singna chathakiba ambush ta 39 suba Assam Rifles ki personnel ani siraga atopa ahumna phibam thina sokki khulai paiba lalhawba singna security personnel fawba lemna thadabagi tam phamasida free moment regime na chingba ingtapa hanjila hanabagi thawrang matau karamna lakhotkadoribana haina su kotu na hanglakli kukijo phuruki miyoi singna matam punama ingtapa hanjila hanaba hotnaduna lakli haina palladuna kotu na haiki lamdam asida mahausagi phibam hanjil hanabagi pandamda tonga underground group singna suspension of operation su agreement khuyakpina khibani thenglaba thengna Prime Minister Narendra Modi na state asida laklamba matamda kukijo phurupki miyoi singna mahapo khwaidagi ihan hana taramna oki awang nungpok lamdamda tungkoina chanagadaba maongda ingtapa phibam hanjil hanabagi amata ngairaba pambaidi Ministry of Home Affairs na Constitution ki Article 239A ki makhada Sapre administration pinaba thorang lokhotpa khaktana oigani President rule manungda governor na mathau ningthina pangthokpa ngamdabagi matangdasu kotu na yaningdaba phongdorakli